그래 뭐지 짱 놀게 뭐 요만한 거 작게 할게 아니 작게 합거너 해보 비트는 야더버기 합질래 아니나 다리 ꯄꯝꯆꯔ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯍꯥꯜꯂꯤ ꯃꯥꯅ ꯀꯨꯝꯊꯗꯕꯤꯗ ꯐꯣꯟꯒ ꯌꯦꯡꯉ ꯂꯩ ꯄꯨꯔꯥ ꯕꯣꯁꯀꯤ ꯇꯥꯏꯞꯇ 13 14 ꯕꯥꯔ ꯆꯤꯡꯕꯒ ꯆꯞ ꯃꯥꯟꯅꯩꯅꯦ 11 Hi ma'am. Hi ma'am. ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯗ ꯃꯨꯕꯥꯔꯛ ꯍꯥꯏꯅ ꯋꯤꯁ ꯄꯤꯖꯔꯤ ꯉꯁꯤꯁꯦ ꯏꯗ ꯑꯔꯣꯏꯕ ꯏꯗ ꯑꯜ ꯑꯗꯥ ꯀꯨꯝꯒꯤ ꯑꯔꯣꯏꯕ ꯏꯗ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏ ꯆꯠꯂꯨꯗꯣꯏꯅꯤ ꯂꯤꯂꯣꯡꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯁꯔꯣꯁ ꯍꯣꯏꯗ ꯏꯟꯚꯥꯏꯠ ꯇꯧꯔꯛꯑꯦ ꯆꯠꯂꯨꯒꯦꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯧꯗꯣꯔꯛꯑꯒ ꯂꯝꯕꯤꯗ ꯑꯗꯨꯝ ꯀꯩꯅꯣꯁꯨ ꯑꯗꯨꯝ ꯌꯦꯡꯉꯛꯑꯒꯦ ꯑꯗꯣ ꯌꯨꯝꯒꯤ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯈꯔꯒ ꯑꯗꯨꯝ ꯇꯧꯔꯒ ꯉꯁꯤ ꯏꯗꯁꯦ ꯑꯗꯨꯝ ꯑꯦꯟꯖꯣꯏ ꯇꯧꯔꯨꯔꯒꯦ ꯃꯅꯦꯝ ꯆꯠꯂꯨꯔꯒꯦꯀꯣ ꯆꯠꯂꯨꯔꯁꯦ ꯆꯠꯂꯒꯦ ꯃꯌꯥꯝꯕꯨ ꯏꯗ ꯃꯨꯕꯥꯔꯛ ꯍꯥꯏꯅ ꯑꯝꯇꯪ ꯍꯥꯏꯔꯝꯃꯨ ꯃꯌꯥꯝ ꯏꯗ ꯃꯨꯕꯥꯔꯛ ꯍꯥꯏꯅ ꯑꯝꯇꯪ ꯍꯥꯏꯔꯝꯃꯨ ꯏꯗ ꯃꯨꯕꯥꯔꯛ ꯃꯨꯕꯥꯔꯛ ꯍꯥꯏꯌꯣ ꯃꯨꯕꯥꯔꯛ ꯉꯁꯤꯒꯤ ꯏꯗ ꯅꯨꯃꯤꯠꯅꯦꯕ ꯉꯁꯤꯁꯦ ꯈꯪꯕ꯭ꯔꯥ ꯏꯗ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯥ ꯈꯪꯗꯤ ꯈꯪꯉꯦ ꯑꯗꯨ ꯃꯨꯁꯂꯤꯝꯒꯤ ꯑꯆꯧꯕ ꯐꯪꯁꯟꯅꯦꯕꯀꯣ ꯑꯁꯤ ꯃꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯅ ꯑꯗꯨꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯣꯏꯗꯣꯏꯅꯤ ꯑꯍꯥꯎꯕ ꯆꯥꯕ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯆꯠꯂꯨꯔꯁꯦ ꯀꯣ ꯍꯩ ꯈꯔꯒ ꯂꯩꯈꯤꯒꯦ ꯇꯧꯔꯤ ꯀꯤꯍꯣꯝꯁꯦ ꯂꯨꯄꯥ ꯆꯥꯝꯃꯒꯤꯅꯦ ꯍꯥꯏꯌꯦꯀꯣ ꯆꯥꯝꯃꯒꯤ ꯑꯍꯨꯝ ꯑꯥꯗꯗꯤ ꯌꯥꯡꯈꯩ ꯄꯤꯕꯅꯦ ꯄꯤꯁ ꯑꯃꯗ ꯑꯗꯨ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯃꯗ ꯆꯥꯝꯃꯒꯤ ꯑꯍꯨꯝ ꯇꯧꯋꯦ ꯁꯃꯟꯗꯅꯦꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯚꯤꯂꯦꯖ ꯃꯃꯤꯡꯁꯦ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯥꯛꯑꯒ ꯀꯥꯡ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯁꯃꯟ ꯚꯤꯂꯦꯖ ꯄꯥꯏꯅꯦꯄꯜ ꯑꯦꯟ ꯚꯦꯖꯤꯇꯦꯕꯜ ꯃꯥꯔꯀꯦꯠꯅꯦꯕꯀꯣ ꯋꯥꯏꯊꯧ ꯂꯣꯝꯗꯒꯤ ꯆꯪꯉꯛꯑꯒ ꯑꯗꯨꯝ ꯂꯩꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯀꯤꯍꯣꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯤ ꯀꯤꯍꯣꯝ ꯈꯔ ꯂꯧꯒꯦ ꯇꯧꯔꯤ ꯑꯗꯨꯗꯤ ꯆꯠꯂꯒꯦꯀꯣ ꯄꯣꯠ ꯆꯩ ꯄꯨꯅꯤꯡꯉꯥꯏꯁꯦ ꯁꯤꯗ ꯂꯩꯔꯦ ꯂꯐꯨ ꯌꯥꯎꯔꯦ ꯆꯤꯅꯤ ꯈꯔꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯀꯤꯍꯣꯝ 7-8ꯃꯨꯛ ꯌꯥꯎꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯂꯨꯔꯒꯦ ꯏꯠꯁꯦ ꯏꯅꯥꯎꯄꯥꯁꯦ ꯃꯅꯨꯡꯗ ꯂꯣꯜꯂ ꯐꯝꯃꯤ ꯃꯅꯦꯝ ꯆꯥꯛ ꯂꯥꯝꯃꯕꯣ ꯂꯝꯗꯦ ꯈꯣꯡꯉꯦ ꯂꯥꯟꯗꯦ ꯀ꯭ꯔꯨ ꯈꯣꯡꯉꯦ ꯍꯥꯏꯖꯤꯟꯅꯅꯨ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯄꯤꯇꯔꯁꯨ ꯂꯧꯈꯠꯈꯤꯗꯣꯏꯅꯤꯀꯣ ꯄꯤꯇꯔꯁꯨ ꯀꯧꯈꯤꯗꯣꯏꯅꯤ ꯑꯗꯨꯗꯨꯒ ꯌꯧꯗꯣꯔꯦ ꯃꯌꯥꯝ ꯂꯤꯂꯣꯡ ꯕꯖꯥꯔ ꯌꯧꯁꯤꯜꯂꯛꯇꯣꯔꯦ ꯋꯥꯏꯊꯧ ꯒꯣꯂꯥꯏ ꯈꯔ ꯍꯦꯟꯗꯣꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯪ ꯍꯣꯔꯦꯟ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯟꯖꯥꯡꯗꯣ ꯁꯟꯗꯣ ꯕꯤꯐꯇꯣ ꯑꯗꯨ ꯇꯧꯔꯝꯗꯣꯏꯅꯦ ꯅꯪ ꯃꯔꯨ ꯆꯤꯛꯄꯗꯤ ꯌꯥꯔꯣꯏꯅꯦ ꯃꯣꯏꯗꯤ ꯃꯔꯨ ꯉꯥꯛꯇ ꯊꯣꯡꯕꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯨꯞꯄ ꯇꯣꯛ ꯇꯥꯔꯤꯅꯦ ꯆꯨꯞꯔꯒ ꯃꯨꯛꯀ ꯆꯞꯄꯤ Happy Eid Mubarak ꯀꯣꯏꯔꯛꯏꯅꯦ ꯑꯩꯈꯣꯏꯗꯤ ꯁꯦ ꯃꯤꯊꯥꯏ ꯑꯃ ꯆꯥꯎ ꯅꯣꯏ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯩꯈꯣꯏ ꯁꯟ ꯆꯥꯏꯕ ꯍꯣꯏ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯀꯣꯏꯔꯨꯈꯤꯒꯦꯀꯣ ꯕꯥꯏ ꯌꯧꯁꯤꯜꯂꯛꯇꯣꯔꯦ ꯃꯣꯏꯒꯤ ꯀꯩꯅꯣ ꯂꯩꯔꯦ ꯃꯁꯖꯤꯠ ꯍꯦꯟꯇꯣꯔꯛꯑꯦ ꯁꯤꯗꯒꯤ ꯇꯨꯔꯦꯟ ꯌꯧꯔꯒ ꯇꯣꯔꯕꯥꯟꯗꯒꯤ ꯑꯃꯨꯛ ꯍꯥꯏꯒꯠꯈꯤꯗꯣꯏꯅꯤ ꯌꯧꯁꯤꯜꯂꯛꯇꯣꯔꯦ ꯁꯤꯗ ꯂꯩꯔꯦꯀꯣ 여크레이 여우래 짱이야 되가 기다려 이게 밥이 더 봐야 되잖아요 하스 잉 라오에 시요 그때 gas 라래 까이 나 바이 그래 있어 따라봐. 따라.
ꯌꯨꯝ ꯌꯧꯔꯦ ꯑꯗ ꯄꯨꯄꯨꯒ ꯐꯝꯃꯤꯟꯅꯔꯦ ꯄꯨꯄꯨ ꯃꯤꯡꯁꯦ ꯀꯃꯥꯜꯗꯤꯟ ꯀꯃꯥꯔꯨꯗꯤꯟ ꯀꯣ ꯑꯣꯖꯥ ꯑꯣꯏꯕꯅꯤ ꯍꯥꯟꯅ ꯑꯣ. ꯔꯤꯇꯥꯌꯔ ꯇꯧꯔꯕ ꯔꯤꯇꯥꯌꯔ ꯑꯣꯏꯔꯦ ꯀꯩ ꯂꯝꯗ ꯑꯣꯏꯔꯦ ꯍꯥꯏ ꯁ꯭ꯀꯨꯜ ꯍꯥꯏ ꯁ꯭ꯀꯨꯜꯗꯀꯣ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯆꯍꯤ ꯃꯔꯐꯨ ꯃꯁꯥ ꯌꯥꯝ ꯀꯜꯂꯤꯗ ꯍꯥꯟꯅ ꯅꯥꯗꯅ ꯑꯣ. ꯍꯧꯖꯤꯛꯁꯤ ꯈꯔ ꯈꯔꯁꯨ ꯀꯣꯏꯊꯣꯛꯑꯣ ꯍꯤꯗꯥꯛ ꯈꯔ ꯒꯥꯔꯤ ꯑꯆꯧꯕꯗ ꯇꯧꯔꯒ ꯀꯣ ꯀꯣꯏꯊꯣꯛꯑꯒ ꯑꯗꯣ ꯄꯥꯕꯨꯡ ꯑꯩꯅ ꯁꯤꯈꯤꯇꯪ ꯆꯃꯝꯅꯕ ꯑꯃ ꯂꯩꯔꯤꯕꯀꯣ ꯑꯍꯥꯟꯕꯒꯤ ꯏꯠꯇꯨꯅ ꯏꯗꯨꯜ ꯐꯤꯇꯔ ꯍꯥꯏꯕ꯭ꯔꯥ ꯁꯤꯅ ꯑꯙꯥ ꯍꯥꯏꯀꯣ ꯏꯗꯨꯜ ꯑꯙꯥ ꯍꯥꯏꯀꯣ ꯑꯙꯥ ꯍꯥꯏꯕ ꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯗꯣꯏꯅꯦ ꯀꯨꯝꯒꯤꯗꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯋꯥꯍꯟꯊꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ ꯁꯤꯅ ꯀꯔꯤꯅꯤ ꯏꯕ꯭ꯔꯥꯍꯤꯝꯅ ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤꯁꯁꯂꯥꯝꯁꯤꯅ ꯃꯥꯅ ꯀꯩꯗꯧꯔꯝꯕꯗꯣ ꯀꯨꯔꯕꯥꯅꯤ ꯇꯧꯔꯝꯕꯗꯣ ꯏꯁꯃꯥꯏꯜ ꯃꯆꯥꯗꯨꯕꯨ ꯀꯛꯂꯝꯅꯤꯅ ꯊꯧꯔꯥꯡꯗꯧꯗꯅ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯖꯤꯕ꯭ꯔꯤꯜꯅ ꯂꯥꯛꯑꯒ ꯐꯦꯔꯤꯁꯇꯥ ꯑꯃ ꯊꯝꯂꯒ ꯌꯥꯎꯗꯨ ꯀꯛꯏꯗ ꯌꯥꯎꯅ ꯁꯤꯟꯈꯤ ꯑꯗꯒꯤ ꯂꯧꯔꯗꯨꯅ ꯏꯁꯂꯥꯝ ꯙꯔꯃ ꯆꯠꯄꯈꯩꯁꯤ ꯁꯤꯗ ꯇꯧꯏ ꯀꯨꯔꯕꯥꯅꯤꯁꯤ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯀꯨꯔꯥꯟꯁꯦ ꯑꯩꯈꯣꯏ ꯕꯥꯏꯕꯜꯒ ꯃꯥꯟꯅꯕꯅꯦ ꯈꯤꯖꯤꯛ ꯈꯦꯠꯅꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯐ ꯁꯟ ꯅꯨꯡ ꯂꯦꯜꯂꯒ ꯀꯣ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯌꯦꯟꯊꯣꯛꯄ ꯐ꯭ꯔꯤꯗ ꯀꯣ ꯑꯗꯨꯒ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 2 ꯑꯃꯅ ꯌꯦꯟꯊꯣꯛꯄ ꯑꯃꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯝ ꯆꯥꯃꯤꯟꯅꯕ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯑꯗꯨꯝ ꯄꯨꯟꯅ ꯑꯦꯟꯖꯣꯏ ꯇꯧꯃꯤꯟꯅꯕ ꯀꯨꯝ ꯑꯃꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯑꯦꯟꯖꯣꯏ ꯇꯧꯕ ꯑꯗꯨ ꯅꯆꯥꯁꯤꯡꯁꯨ ꯂꯥꯛꯑꯦ ꯉꯁꯤꯗ ꯑꯩꯈꯣꯏꯀꯣ ꯂꯩꯔꯤꯕꯁꯦ ꯗꯥ ꯁꯔꯣꯖꯀꯤꯗꯤ ꯄꯨꯄꯨ ꯇꯥꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏ ꯄꯨꯄꯨ ꯀꯧꯔꯁꯨ ꯀꯥꯏꯗꯦ ꯄꯥꯕꯨꯡ ꯀꯧꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦꯅ ꯍꯥꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣই ꯆꯥꯛ ꯌꯦꯟꯁꯥꯡ ꯆꯥꯕꯩꯁꯨ ꯌꯥꯝ ꯅꯥꯟꯅ ꯁꯤꯜꯂꯦ ꯑꯗꯨ ꯆꯥꯕꯩꯁꯨ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯑꯌꯤꯡꯕꯅꯤ ꯅꯪ ꯇꯧꯔꯣ ꯑꯗꯨꯝ ꯋꯥꯏꯖ ꯆꯥꯊꯣꯛꯑꯒꯦꯀꯣ ꯆꯥꯊꯣꯛ ꯅꯝꯈ꯭ꯔꯕꯣ ꯑꯩꯅ ꯌꯨꯝꯕꯨ ꯁꯥꯔꯦ ꯑꯅꯦꯝ ꯀꯩꯁꯦ ꯆꯥꯕ ꯍꯧꯔꯁꯦ ꯕꯣꯅꯤꯌꯝꯗꯣ ꯈꯔ ꯌꯥꯝ ꯄꯤꯖꯧ ꯍꯣꯏ ꯆꯥꯎ ꯁꯤꯅ ꯎꯇꯤꯅꯤꯀꯣ ꯎꯇꯤ ꯃꯥꯜꯂꯦ ꯂꯩꯕ꯭ꯔꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯝ ꯐꯖꯅ ꯁꯤꯟꯕꯤꯔꯝꯃꯦ ꯉꯁꯤ ꯏꯠꯀꯤ ꯃꯊꯦꯜꯁꯦ ꯂꯧꯈꯠꯄ ꯍꯧꯔꯁꯦ ꯌꯥꯝꯃꯜꯂꯦ ꯅ ꯀꯥꯏꯗꯕꯤꯗ ꯆꯥꯕ ꯌꯥꯝ ꯍꯣꯏ ꯆꯥꯁꯤꯜꯂꯣ ꯀꯝꯁꯟ ꯂꯣꯏ ꯆꯥꯏ ꯂꯣꯏ ꯆꯥꯎꯁꯤꯗ ꯆꯥꯕꯩꯗꯤ ꯂꯣꯏ ꯆꯥꯏ ꯑꯩꯈꯣꯏꯗꯤ ꯁꯥꯗꯣ ꯍꯧꯖꯤꯛ ꯂꯣꯏꯔꯦꯗꯅ ꯈꯪꯉꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯇꯧꯒꯗꯕ ꯅꯪꯗꯣ ꯄꯣꯠ ꯉꯔꯥꯡ ꯌꯧꯔꯛꯑꯝꯇ꯭ꯔꯣ ꯇꯥꯡ ꯀꯌꯥꯗ ꯌꯧꯁꯦ ꯍꯥꯏꯕ 10 ꯍꯥꯏꯌꯣ 10 ꯑꯩꯈꯣꯏ ꯁꯤꯗ ꯑꯃ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤꯁꯨ ꯑꯃ ꯍꯥꯏꯕ ꯄꯤꯇꯔꯒꯤ ꯏꯁꯩ ꯌꯥꯝ ꯐꯖꯕ ꯑꯃꯗꯤ ꯃꯤ ꯅꯪꯒꯤꯗꯣ ꯍꯟꯖꯜꯂꯗꯤ ꯁꯤꯁꯦ ꯑꯩꯔꯣ ꯎꯗꯕ꯭ꯔꯥ ꯑꯗꯣ ꯏꯁꯩꯗꯨ ꯌꯥꯝ ꯐꯖꯩꯌꯦ ꯊꯥꯒꯠꯂꯛꯈꯤꯕꯅꯤꯅꯦ ꯀꯃꯦꯟꯗꯨ ꯌꯥꯝꯅ ꯐꯦꯁꯕꯨꯛꯇꯔꯣ ꯃꯥꯒꯤ ꯀꯣꯚꯔ ꯁꯣꯡꯗꯣ ꯑꯣꯏꯔꯝꯒꯅꯤ ꯀꯣꯚꯔ ꯁꯣꯡ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯏꯁꯩ ꯃꯅꯤꯄꯨꯔꯤꯒꯤꯗꯣ ꯏꯁꯩ ꯕꯣꯅꯤꯌꯝꯁꯨ ꯐꯠꯇꯕꯅꯦꯗ ꯕꯣꯅꯤꯌꯝꯅ ꯏꯁꯩꯗꯣ ꯑꯩ ꯏꯁꯩꯅꯦꯕ ꯑꯩꯅ ꯆꯠꯈꯤꯕꯗꯨꯅ ꯇꯣꯉꯥꯜꯂꯦ ꯃꯥꯅ ꯆꯠꯇꯨꯔꯛꯄꯗꯨꯅ ꯇꯣꯉꯥꯜꯂꯦ ꯀꯔꯣꯝꯗꯤ ꯋꯥꯍꯩ ꯃꯥꯅ ꯆꯠꯇꯨꯔꯛꯏ
ꯄꯂꯦꯟꯗꯒꯤꯔ ꯀꯩꯅꯣ ꯑꯃꯁꯨ ꯍꯥꯡꯉꯤ ꯅꯨꯄꯥ ꯑꯃ ꯃꯣꯏ ꯄꯥꯎ ꯐꯥꯎꯅꯔꯤ ꯃꯣꯏ ꯇꯞ ꯇꯧꯕꯗꯣ ꯉꯥꯒ ꯐꯥꯕ ꯂꯣꯛꯇ ꯆꯠꯄꯗꯣ ꯂꯣꯛ 3 ꯍꯥꯏꯕ ꯀꯩꯅꯣ ꯔꯝꯁꯃꯥꯗꯨꯔꯣ ꯑꯣꯏꯃꯥꯅꯦ ꯔꯝꯁꯃꯥ ꯑꯩ ꯅꯥꯎ ꯄꯥꯇꯣꯛꯑꯦ ꯑꯣ ꯃꯥꯁꯦ ꯂꯥꯡꯒꯣꯜꯗꯒ ꯆꯠꯄꯒꯤ ꯃꯣꯏ ꯂꯪꯒꯣꯜ ꯍꯦꯛ ꯃꯅꯥꯛꯅꯤ ꯃꯣꯏꯗꯤ ꯑꯣ ꯂꯥꯡꯒꯣꯜ ꯚ꯭ꯌꯨ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛ ꯈꯨꯟꯗꯣ ꯑꯣꯏꯗꯣꯏꯕ ꯅꯍꯥꯟ ꯂꯥꯡꯒꯣꯜꯁꯤꯒ ꯂꯥꯞꯄꯦ ꯑꯗꯨ ꯀꯛꯆꯤꯡꯗꯗꯤ ꯅꯛꯑꯦ ꯅꯥꯟꯁꯨ ꯅꯥꯟ ꯅꯨꯡꯉꯥꯏ ꯐꯖꯅ ꯂꯩ ꯍꯥꯏꯕ ꯅꯨꯡꯉꯥꯏꯅ ꯍꯣꯏ ꯍꯣꯏ ꯑꯩ ꯂꯩꯅꯤꯡꯉꯦ ꯃꯣꯏ 뭐냐? 이제 ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯇꯣꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯦ ꯕꯣꯅꯦꯝꯁꯦ ꯈꯔ ꯅꯣꯏꯈꯠꯂꯦ ꯃꯥꯜꯂꯦ ꯈꯤꯇꯪ ꯅꯣꯏꯈꯠꯈ꯭ꯔ ꯃꯥꯜꯂꯦ ꯕꯣꯅꯦꯝ ꯌꯦꯡꯉꯣ ꯑꯝꯇ ꯈꯤꯇꯪ ꯅꯣꯏꯈꯠꯂꯕꯣ ꯍꯥ ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦꯕ ꯉꯥꯡ ꯀꯦꯖꯤ ꯀꯌꯥꯃꯨꯛ ꯆꯥꯒꯦ ꯃꯌꯥꯝ ꯍꯥꯏꯗꯣꯛꯑꯒꯦ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯇꯨ ꯍꯦꯟꯁꯦꯛ ꯇꯧꯔꯣ ꯑꯗꯨꯗꯤ ꯂꯣꯂꯤꯄꯣꯞ ꯑꯃꯃꯝ ꯆꯥꯔꯣꯗꯅ ꯀꯣ ꯑꯗꯨꯗꯤ ꯃꯤ ꯀꯌꯥꯅꯣ ꯑꯗꯨꯗꯤ ꯀꯌꯥ ꯂꯩꯔꯦ ꯑꯗꯨꯗ ꯄꯨꯂꯞ ꯄꯥꯏꯔꯣ ꯑꯅꯤ ꯋꯥꯠꯂꯤꯕ꯭ꯔꯥ ꯁꯦ ꯄꯥꯏꯔꯣ ꯁꯦ ꯑꯅꯤ ꯋꯥꯠꯂꯤꯕ꯭ꯔꯥ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯦ ꯉꯁꯤꯗꯤ ꯀꯔꯤ ꯁꯥ ꯌꯦꯟ ꯁꯥꯅ ꯍꯣꯔꯦꯟ ꯆꯥꯗꯣꯏꯔꯥ ꯁꯦ ꯑꯅꯤ ꯑꯃꯒ ꯄꯥꯏꯔോ ꯂꯦꯞ ꯁꯥꯏꯗꯇ ꯄꯤꯔꯕꯅꯤꯀꯣ ꯐꯣꯟ ꯐꯣꯇꯣ ꯅꯝꯕꯒꯤ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯕꯥꯏ ꯑꯥꯎ ꯕꯣꯅꯦꯝ ꯉꯁꯤ ꯏꯟꯖꯥꯡ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯤ ꯍꯥ ꯐꯖꯅ ꯂꯧꯈꯠꯈ꯭ꯔꯕ ꯅꯪ ꯂꯧꯈꯠꯇꯦꯏꯁ ꯂꯧꯈꯠꯇꯦ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯗ ꯌꯦꯡ ꯇꯥꯔꯦ ꯂꯧꯈꯠꯇꯦꯕ ꯆꯥꯛ 3ꯂꯛ ꯍꯥꯞꯄꯦꯗꯨꯔꯣ ꯆꯥꯛ ꯀꯌꯥꯔꯛ ꯍꯥꯞꯀꯦ ꯑꯩꯗꯤ ꯆꯥꯛꯇꯤ ꯍꯥꯞꯀꯅꯨ ꯍꯥꯏꯕ ꯄꯤꯇꯔꯅ ꯌꯥꯗꯕꯒꯤ ꯍꯥꯞꯆꯤꯜꯂꯦ ꯑꯁ ꯂꯣꯏꯁꯤꯜꯂꯦ ꯂꯣꯏꯁꯤꯟꯗ꯭ꯔꯦ ꯑꯃꯗꯤ ꯂꯣꯏꯔꯦꯀꯣ ꯑꯥ ꯑꯃꯗꯤ ꯂꯣꯏꯗ꯭ꯔꯦ ꯃꯦꯝ ꯉꯁꯤꯗꯤ ꯆꯥꯔꯦ ꯐꯖꯅ ꯃꯊꯦꯜ ꯇꯧꯔ ꯂꯩꯔꯝꯃꯦꯕ ꯁꯂꯥꯠꯅꯦ ꯑꯗꯨ ꯌꯦꯟ ꯊꯣꯡꯕꯅꯦ ꯁꯥꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯇꯧꯔꯅꯤ ꯃꯣꯏꯒꯤ ꯑꯌꯨꯛꯇ ꯇꯧꯗ꯭ꯔꯦꯅ ꯀꯣ ꯅꯨꯡꯗꯥꯡ ꯆꯥꯗꯣꯏꯅꯤ ꯑꯗꯨ ꯆꯥꯕ ꯈꯛꯇꯪꯒꯤ ꯅꯠꯇꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯏꯠꯁꯦ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥ ꯍꯣꯏ ꯃꯇꯨꯡꯗꯒꯤ ꯏꯟꯅꯗꯅ ꯆꯥꯔꯛꯄꯗꯣ ꯆꯠꯂꯛꯄꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯕꯣꯅꯦꯝ ꯅꯪ ꯏꯠ ꯌꯥꯎꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕ꯭ꯔꯥ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦꯕ ꯍꯣꯏ ꯑꯃꯦ ꯅꯪꯁꯨ ꯑꯍꯥꯟꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯎꯔꯨꯞꯇ ꯑꯩꯈꯣꯏ ꯕꯕꯥ ꯍꯣꯏꯒꯤ ꯉꯥꯏ ꯂꯩꯔꯤꯉꯩꯗ ꯑꯗꯨꯝ ꯆꯥꯔꯛꯑꯦ ꯑꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯠꯄꯗꯨꯒ ꯉꯁꯤꯒ ꯏꯠꯁꯦ 3ꯂꯛ ꯈꯛꯇ ꯉꯥꯏꯔꯤꯀꯣ ꯑꯩꯁꯨ ꯌꯥꯝꯕꯗꯤ ꯅꯠꯇ꯭ꯔꯤ 3-4ꯔꯛ ꯁꯨꯔ ꯃꯥꯜꯂꯦ 4ꯔꯛ ꯁꯨꯔꯦ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯆꯥꯅꯔꯕ ꯃꯇꯝ 11-12 ꯇꯥꯁꯜꯂꯛꯑꯕꯅꯤꯅ ꯂꯤꯂꯣꯡ ꯕꯖꯥꯔꯁꯤ ꯏꯇꯥꯛ ꯇꯥꯛꯑꯦ ꯃꯤ ꯑꯩꯅ ꯒꯥꯔꯤ ꯄꯝꯆꯔ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯍꯥꯜꯂꯤ ꯃꯥꯅ ꯀꯨꯝꯊꯗꯕꯤꯗ ꯐꯣꯟꯒ ꯌꯦꯡꯉ ꯂꯩ ꯄꯨꯔꯥ ꯕꯣꯁꯀꯤ ꯇꯥꯏꯞꯇ ꯍꯩ ꯑꯗꯨꯗ ꯉꯥꯗꯔꯛꯀꯅꯨ ꯆꯥꯛ ꯌꯥꯝ ꯆꯥꯈ꯭ꯔ ꯃꯥꯜꯂꯦ ꯄꯝꯆꯔ ꯑꯣꯏꯔꯦ ꯑꯁ ꯃꯃꯥꯡ ꯇꯣꯡꯕꯗ ꯄꯝꯆꯔ ꯑꯣꯏꯔꯦ ꯒꯥꯔꯤ ꯌꯥꯔꯦ ꯌꯥꯏ ꯅꯪ ꯑꯃꯨꯛ ꯍꯥꯜꯂꯣ ꯂꯥꯛꯑꯣ ꯌꯦꯡꯁꯦ ꯅꯪ ꯍꯜꯂꯣ ꯂꯥꯎꯁꯦ ꯉꯝꯒꯗ꯭ꯔꯥ ꯅꯪꯕꯣ ꯃꯥ ꯑꯃꯨꯛ ꯍꯟꯅꯟꯒꯦ ꯈꯪꯉꯤ ꯑꯃꯨꯛ ꯊꯣꯛꯂꯛꯇꯅꯀꯣ ꯉꯁꯥꯏ ꯆꯥꯈꯤꯕ ꯃꯌꯥꯝꯗꯣ ꯉꯥꯏꯈꯣ ꯍꯜꯂꯣ 1 2 3 4 ꯑꯃꯨꯛꯀꯁꯨ 4 ꯅꯨꯄꯥ ꯃꯟꯍꯜꯂꯣꯍꯦ 5 6 7 8 Tara sudah 9 20 dane ko 20 ro 10 20 ne 11 12 13 14 15
Bar ching mo ka chap manay niya. 11 13 Yari siya. Nungsi ka mo, hanggalay man. Kaya masan do yenge. Pambom do yenge. Hai ba mo hore. Pambom yenge siya. Banem. Pambom do. Pamom si mang Som do ulo ni. Wow. mang Yum yes. Kakalo. Banem mamang do tamal do. Sala siya. Mana? Peterจะคราสหารามันนี่มองโกกับไปเด้มึงจ้าๆเมื่อกี้โอ้ไปเท่าไหร่มาเขาจะคุยลูกตากอยู่เร่ลูกตากเสะบนนั้นสิเนี่ยอันพักจัดรีบ่ จัดเลย นั่นที่ชุดจัดดีสิลำบิจ่า จะพิจารณาดิจัดเลย จัดเลยบ่ก่อนแล้วสิลูกตากลูก ตักที่คงดี สิลูกตากจะงั้นสินะฮัมราอุริจ่าสิบัวตรงใช่ไหม บัวตรงเลย ลูกป่วย ลูกบัวกลุกลูกป่วยปะสิดุมจังใช่ปะมาสิลูกตากเสะนั่งหานะเอ็กซ์เคอร์ชันที่สักใครได้สิดา สิดีนะเด้ ใกล้ตัวน้อง ทำไม่ได้ ตาเปียบะสิกี่ปาร์ตี้นั่งอัมพาอุดรีบะฮานะอุดรีอ่ะบนนี้มันได้นะลูกตาโก้ยว่าปูบีบะเนี่ยที่มันยิงทะเลเลยลูกตาเนี่ยไปเห็นตั้งสิ่งเจ้ากี่ว่ากี่ลูกทุ่งกี่ว่าลูกตาสินะอากิตุนะลูกตาใครเป็นก็สินะลูกตาใครเป็นก็เราจะมาตาโตกี่ว่ากี่ลูกตาใครเป็นสินะสิ่งทุ่งกี่ว่ากี่ก็แม่อาศัยอีกกี่ใจจังหาวนะสุดท้ายเลยให้ยังได้กี่ดีสามสิบปียาอันนี้เสียสมัยน่ะการอะไรเลยก็ฮับเลยมาข้าพากเลยสิบปีมันจะยาดเลยแกมใส่ไปยาดเลยก็เจ๊อันนั้นมาทำคราดีช่างอาจารย์เล็บเนี่ยให้ละกันงั้นสิกี่อีกกี่หนึ่งไงบ่เป่าสิเราสิกันเลยนั่นนะงั้นสิกี่วิดีโอเสียสายแต่ต้องเลยสลักแกแมวบ๊ายบาย